Imphal East District ki manung sana Ketrigaon Assembly Constituency ki oina napsa gi makhada beneficiary sing na phangpham thokpa tha taruki cheng pithokpio haiduna Ketri awang lekai top khongnang khongdagi Assembly Constituency asigi MLA Sheikh Noorul Hassan yaona yamlaba meeyam galonina Imphal East ki DC Tamna protest rally ama Chatkhre Imphal East ki DC ga unana bohona bada DC complex ki gate security na ge cholon silaga thingbadagi ngahak muknarba matung yamlaba meeyam na gate nam khaiduna DC complex manungda thomjin ki Imphal East ki SP yaona police personnel kya laktuna irang adu laksin ba hona ki miyam ki khongjang sangsin ki ba matamda DC complex manungda miyam ama mifam ama yauduna leiba maramna MLA yauna miyoi khara DC ki office manungda DC ga unana ba ngahak ngair ba matung DC ga wari sana ki hairi